이콘은 사람이나네. 사쿠딩이 너무 숯 아무 너무 하워봐 한다. 그치만나 ꯑꯗꯨꯒ ꯑꯩꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯊꯕꯛ ꯁꯨꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗꯅ ꯂꯩꯅ ꯈꯨꯟꯁꯦ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯧꯈꯩ ꯑꯅꯝꯕꯅ ꯂꯣꯏ ꯁꯥꯏꯕ ꯁꯥꯗꯕꯕ ꯑꯃꯅꯤ ꯃꯉꯥꯏꯔꯦ Hi guys ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯅꯣꯡꯁꯦ ꯂꯧꯁꯤꯡ ꯎꯅꯕ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤꯅ ꯆꯤꯡꯒꯨꯝ ꯊꯣꯛꯅꯔꯦ ꯑꯗꯒꯤꯗꯤ ꯎꯆꯤ ꯃꯅꯥ ꯍꯥꯏꯗꯅ ꯑꯗꯨꯁꯨ ꯊꯣꯛꯑꯦ ꯑꯗꯨꯅ ꯃꯥꯏ ꯃꯇꯝꯗꯣ ꯌꯧꯔꯛꯄꯒꯤ ꯁꯤꯗ ꯍꯥꯟꯅ ꯍꯧꯔꯒꯦ ꯎꯆꯤ ꯃꯅꯥ ꯀꯥꯡꯒꯧ ꯑꯃ ꯂꯩꯔꯦ ꯃꯪꯒꯟꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇꯒ ꯍꯧꯕ ꯑꯗꯩꯗꯤ ꯄꯨꯈ꯭ꯔꯤꯗꯒ ꯑꯗꯨꯝ ꯍꯧꯕ ꯄꯥꯠꯇꯒ ꯍꯧꯕꯗꯣ ꯑꯗꯨꯒ ꯀꯣꯂꯝꯃꯤꯗꯣ ꯑꯗꯨꯗꯨꯒ ꯀꯥꯡꯒꯧ ꯉꯧꯔꯦ ꯃꯪꯒꯟꯒ ꯇꯧꯔꯒ ꯁꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯃꯦꯠꯂꯦ ꯑꯃ ꯑꯗꯨꯒ ꯍꯩꯗꯣꯛꯇꯣꯔꯦ ꯅꯥꯟꯊꯔꯦ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯑꯃ ꯐꯖꯅ ꯊꯣꯡꯉꯦ ꯉꯥꯒ ꯍꯥꯞꯄꯦ ꯎ ꯃꯣꯔꯣꯛ ꯑꯃ ꯗꯤꯖꯥꯏꯟꯒꯤꯁꯨ ꯊꯝꯃꯦ ꯄꯨꯛ ꯆꯥꯛꯀꯅꯤ ꯆꯥꯔꯣꯏ ꯊꯕꯤ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯖꯔꯛꯑꯒꯦ ꯚꯤꯗꯤꯑꯣꯁꯨ ꯅꯝꯗꯕ ꯀꯨꯏꯔꯦ ꯈꯨꯠꯀ ꯂꯣꯏ ꯍꯥꯝꯃꯦꯀꯣ ꯑꯩ ꯈꯨꯠꯁꯦ ꯐꯔꯛꯇ ꯇꯥ ꯂꯩꯔꯝꯕ ꯐꯤꯁꯦ ꯁꯧꯒ꯭ꯔꯤꯗꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯕ ꯇꯥꯕꯅꯤ ꯃꯥꯗꯨꯕꯨ ꯁꯧ ꯊꯣꯡꯕ ꯍꯥꯎꯋꯦ ꯉꯥꯕꯨ ꯊꯥꯗꯤ ꯍꯥꯎꯔꯝꯃꯅꯤ ꯑꯩ ꯅꯝꯊꯤ ꯂꯥꯒ ꯑꯝꯇ ꯉꯁꯤꯗꯤ ꯍꯦꯛꯍꯧꯗ꯭ꯔꯦ ꯍꯥꯎꯕ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯀꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦꯅ ꯁꯨꯃꯥꯏꯅ ꯅꯍꯥꯟꯒꯤ ꯃꯄꯨꯝ ꯆꯥꯕꯩꯗꯨꯗ ꯍꯥꯎꯋꯦ ꯍꯥꯎꯋꯦꯅ ꯍꯥꯏꯔ ꯁꯨꯝ ꯆꯥꯕꯗꯨꯗ ꯀꯃꯦꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯃꯤꯡꯗꯣ ꯄꯥꯔꯔꯣꯏꯒꯦꯀꯣ ꯃꯤ ꯃꯃꯤꯡꯗꯣ ꯊꯕꯛꯇꯤ ꯃꯅꯥ ꯑꯝꯇ ꯁꯨꯗ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣ ꯅꯝ ꯂꯩꯔꯦ ꯍꯥꯏꯕ꯭ꯔꯣ ꯃꯥ ꯍꯥꯏꯗꯨꯕꯨ ꯍꯥꯎꯋꯦ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣꯝꯁꯨ ꯍꯥꯏ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗꯅ ꯀꯥꯏꯅ ꯍꯥꯏ ꯃꯥ ꯑꯣꯏꯅ ꯁꯨꯔꯝꯃꯣ ꯑꯩꯈꯣꯏꯗꯤ ꯁꯨꯔꯤꯕ ꯊꯕꯛꯁꯤꯒ ꯍꯥꯏꯔꯗꯤ ꯊꯕꯛ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯅ ꯑꯋꯥꯕ ꯁꯨꯗ꯭ꯔꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯋꯦ ꯑꯗꯨ ꯀꯥꯏꯁꯨ ꯀꯣꯏꯗꯦ ꯑꯗꯩꯗꯤ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠ ꯁꯨꯝ ꯍꯥꯏꯔꯅꯤꯕ ꯃꯤꯅꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯅ ꯏꯁꯥꯁꯨ ꯁꯦꯠꯆꯩ ꯃꯤꯉꯣꯟꯗꯁꯨ ꯌꯣꯜꯂꯤ ꯇꯧꯖꯔꯤ ꯍꯥꯏꯕ ꯃꯥ ꯍꯥꯏꯔꯛꯄꯗ ꯁꯥꯎꯅꯤꯡꯕꯁꯦ ꯑꯩꯅ ꯕꯦꯂꯦꯟꯗ꯭ꯔꯤ ꯆꯥꯗ꯭ꯔꯤ ꯎꯆꯤ ꯃꯅꯥ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯃꯨꯛ ꯌꯦꯡꯒꯦ
ꯃꯔꯨ ꯌꯥꯎꯋꯦ ꯀꯥꯡ ꯆꯤꯛꯑꯦ ꯕꯦꯂꯦꯟꯗ꯭ꯔꯤꯁꯨ ꯑꯃꯨꯛ ꯇꯣꯠꯀꯦ ꯉꯁꯤ ꯆꯥꯛ ꯉꯝꯗꯣꯔꯦ ꯆꯥꯛꯁꯨ ꯐꯖꯅ ꯊꯣꯡ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯦꯁꯟꯕꯅꯦ ꯃꯃꯤꯠꯁꯦ ꯐꯖ ꯂꯣꯏꯔꯝꯃꯅꯤ ꯑꯩꯅ ꯏꯜꯂꯤꯕ ꯁꯦꯠꯂꯤꯕꯁꯤꯡꯁꯦ ꯑꯅꯝꯕꯅꯅꯦ ꯍꯣꯏ ꯍꯥꯞꯄꯨꯗꯤ ꯍꯥꯞꯄꯦꯀꯣ ꯃꯥ ꯍꯣꯏꯅꯁꯨ ꯑꯗꯨꯒ ꯁꯨꯝ ꯀꯩꯒꯨꯝꯕ ꯆꯠꯄ ꯈꯣꯠꯄꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯅꯝꯕꯅ ꯍꯣꯏ ꯑꯩꯅ ꯁꯦꯠꯂꯤ ꯆꯥꯔꯤꯁꯤꯡꯁꯦ ꯑꯩꯅ ꯁꯥꯖꯕ ꯉꯥꯛꯇꯅ ꯑꯅꯝꯕ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛꯇꯤ ꯈꯨꯠꯅ ꯁꯥꯔꯕꯅꯤꯅꯅꯦ ꯑꯗꯨꯝ ꯑꯁꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯨꯠ ꯑꯃꯃꯝ ꯑꯗꯨꯝ ꯂꯧꯍꯧꯋꯦꯕ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯐꯤꯔꯣꯟ ꯁꯦꯠꯄ ꯆꯥꯕ ꯂꯩꯕꯩꯗꯤ ꯅꯨꯄꯥꯗ ꯁ꯭ꯋꯥꯏ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯝ ꯌꯣꯜꯂꯨꯔꯒꯁꯨ ꯌꯣꯟꯊꯣꯛꯏꯕ ꯄꯩꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯖꯕ ꯌꯥꯏꯗꯅ ꯑꯗꯨꯗꯩꯗꯤ ꯁꯦꯠꯅꯤꯡꯉꯤꯗꯨꯁꯨ ꯑꯗꯨꯝ ꯑꯇꯥꯡꯕ ꯐꯦꯟ ꯌꯥꯔꯦ ꯑꯍꯣꯡꯕ ꯐꯦꯟ ꯌꯥꯔꯦ ꯌꯥꯔꯦ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯑꯗꯨ ꯑꯗꯨꯒ ꯑꯩꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯊꯕꯛ ꯁꯨꯗꯦ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗꯅ ꯂꯩꯅ ꯄꯥꯎꯊꯣꯛꯄꯤꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯇꯤ ꯑꯅꯝꯕꯅ ꯂꯩꯁꯥꯕꯤꯁꯨ ꯉꯥꯏꯔꯦ ꯃꯧꯁꯨ ꯉꯥꯏꯔꯦ ꯊꯕꯛ ꯂꯣꯏ ꯁꯨꯅꯤꯡꯉꯕꯅꯦ ꯌꯦꯡꯉꯣ ꯐꯤ ꯂꯣꯏ ꯁꯥꯅꯤꯡꯉꯕꯅꯦ ꯔꯥꯅꯤ ꯑꯣꯏꯒꯦꯔꯥ ꯋꯥꯡꯈꯩ ꯑꯣꯏꯒꯦꯔꯥ
ꯑꯗꯩꯗ ꯁꯨꯠꯄꯨ ꯑꯣꯏꯒꯦꯔꯥ ꯂꯣꯏ ꯁꯥꯟꯅꯔꯕꯅꯦ ꯑꯇꯟꯕ ꯈꯔꯗ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯌꯥꯝ ꯁꯥꯟꯅꯩ ꯈꯨꯟꯁꯤꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯧꯈꯩ ꯑꯅꯝꯕꯅ ꯂꯣꯏ ꯁꯥꯏꯌꯦꯕ ꯁꯥꯗꯕꯕꯨ ꯑꯃꯅꯤ ꯃꯉꯥꯏꯔꯦ ꯂꯣꯏ ꯁꯥꯟꯅꯩ ꯎꯆꯤꯟ ꯃꯅꯥꯎꯁꯦ ꯂꯩꯕꯅꯦꯕ ꯆꯣꯡꯉꯒ ꯍꯦꯛꯎꯕ ꯅꯠꯇꯦ ꯊꯤꯔꯒ ꯍꯦꯛꯎꯕ ꯅꯠꯇꯦꯕ ꯑꯔꯩꯕ ꯂꯨꯄꯥ 100ꯒꯤꯅꯦꯅ ꯍꯥꯏꯕ ꯑꯗꯨꯒ 50ꯗ ꯄꯤꯔꯛꯑꯦ 50ꯗ ꯂꯧꯈ꯭ꯔꯣ ꯍꯣꯏ ꯍꯥꯏꯔꯒ ꯁꯧꯒ꯭ꯔꯤꯁꯨ ꯂꯩꯔꯛꯑꯦ ꯂꯣꯏ ꯂꯩꯔꯒ ꯚꯤꯗꯤꯑꯣ ꯅꯝꯊꯣꯛꯄ ꯐꯤꯁꯦ ꯀꯦꯜꯂꯦ ꯅꯣꯡ ꯇꯥꯔꯗꯤ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯅꯔꯛꯑꯅꯤ ꯊꯔꯣꯏ ꯈꯨꯟꯅꯤꯡꯉꯦ ꯗꯥꯝ ꯆꯥꯕ ꯌꯥꯒꯟꯗꯦ ꯂꯩꯔ ꯑꯣꯏꯅ ꯆꯥꯎ ꯈꯨꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯇꯟꯗ꯭ꯔ ꯑꯩꯅ ꯄꯥꯝꯖꯕ ꯈꯨꯟ ꯆꯠꯄꯗ ꯉꯁꯤ ꯆꯥꯛ ꯉꯝꯃꯦ ꯍꯥꯔꯦ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯂꯣꯏꯔꯦ ꯐꯤ ꯂꯣꯏ ꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯑꯗꯩ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯃꯣ ꯑꯗꯩꯗꯤ ꯊꯥꯒꯠꯄꯩ ꯀꯃꯦꯟꯁꯨ ꯄꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯔꯒꯦ ꯃꯊꯪꯗꯁꯨ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯀꯨꯏꯅ ꯉꯥꯏꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ